Manipurgi irangna maram oiduna chahi ama Pangthoktana Leiruraba Manfete 2025 Ngasidagi Pangthokpa Houkhre Mahiroi singna classroom da fangliba lawsingbu thabakta karamna onthoktuna matik chaba mi amamam ohennabagi wakhallonda chahi khudingi pangthokpa event asi amuk hana pangthokrakpada Mahiroi singna nungaiba phongdoknarakli numit humni chupna chathagadaba Manfete 2025 ki matangda SKTV News ki chief reporter Ketramem Premchandagi akhanaba paudam ama Solution was sama panmura tarukta Manipur University MBA gi ahan mabiyasa sinduna Manfete event asi Houkhre Chahi khudingi letuna pangthoktuna lakpana event asi University asi gi khwari maroi be event ama oikhi Mahiroi singbu makhoi chatningliba lambi aduda chatnama hona bada event asina achau thodang loduna lakhi COVID-19 pandemic manungda chahi ani leber matungda English ni kulumdoida Manfete amona Houkhre adubu irang lakhi badagi mamang chahi pangthokludaba matung hanak chahi gi Manfete pangthorokpada Mahiroi singna nungai phongdorakhi yam nungai sumai tawbata haidi akhoi students singse haidi college ta leiba sumaina tawbibana akhoi gi isagi skills uthokpa sida yam mateng pangbado haidi losanduna thamba skills singse so mayam sida sumaina uthokpinaba akhoi sumaina sinbiba je yam nungai aduga mathangda ju adum khoi adum sinbinaba haidi akhoina ju yam keno tawjabado poeba aduge akhoi ju dum participate tawjagena yam nungai adum khadan ta hon Manfete chahi ma 2023 matungda chahi ma lerak pangthokjabana duda satragi singi thamoida ta yam harawa nungaiba manamdi masida not only koi satra fraternity Manipur da laiba satra khudimang saruk yabagi platform ma piba tar mai skill mogi haija singja utpa ngambagi ata platform Manipur gi hujiki laiba situation da koi competition gi platform ma piba ngamdaba aduna masigi thaksigi hatar khon pira kanda mogi tungi kusida hena achauba step ama hatar stepping stone ama ukhatna honabda achauba thodang ama lodun lari Manfete chahi khudingi Manfete lisingani kurmunga gi ngasi ahobo numita Manipur leiba tongan college amadi higher secondary school singi Mahiroi singsu saruk yaduna makal mukha kya gi event singda athoi hentanaki marugi manungda sport photography e-sports debate amadi dance competition yaure Manfete ki ani suba amadi ahum suba numitisu tongan ba event kya pangthokadori Let us not follow only on the existing part masagi hanadagi Leiruraba ponda akhoi chatun seba anova hosi research anova hosi research na tadi basis diba employment na tadi base ya diba ani base to mana chat pakai ba ama darka tayo ba Manfete kay ginama pantong libro haibigi matangda Manipur Institute of Management Studies MIMS ki director Laisham Pravakar Nahai classroom da within the four walls the taiwa theoretical oyo conversion to real life situation the kamai tawduna apply tawgadagi aduga sai theory da taidu when real life situation de apply tawba yadaba mayam du kamai tawna koi intuition na taga decision making process da kamai tawna change tawrakadagi haibadu adugi pandam da koina Manfete si organize taw hawrpani hawgalriba youth sida masana masabu kamai tawna thabak pijaraga iramdam si society si economically kara growth tawdaba haina pandam da tawjara Mahiroi oringai dagi hauna
ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯞꯅꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯄꯤꯔꯤꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯗꯨꯈꯛ ꯅꯠꯇꯅ ꯔꯤꯌꯦꯜ ꯋꯥꯔꯜ ꯑꯁꯤ ꯈꯪꯕ ꯃꯊꯧ ꯇꯥꯕ ꯑꯦꯛꯁꯄꯣꯖꯔ ꯑꯃ ꯃꯊꯧ ꯇꯥꯕ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯃꯦꯟꯐꯤꯠ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯦꯛꯁꯄꯣꯖ ꯇꯧꯕꯒꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯜꯁꯤꯡꯗꯨꯗ ꯀꯔꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯆꯥꯎꯅ ꯄꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯟꯐꯤꯠꯇ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯦꯔꯤꯌꯔꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯔꯛꯄ ꯑꯃꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯕꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ SKTV ꯅ꯭ꯌꯨꯁꯀꯤꯗꯃꯛ MUD ꯄꯥꯎꯗꯝꯖꯔꯤꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯐꯥꯜ